May I invite and welcome Pvt to monologist. I was going to see the third point of the book that they made going on. Why here? I took the Devita, the beat for Jim. I do that. The second one is Pvt, a very, very prominent in the film of the industry. They are monologist behind the bar. But when we put it together, it will put in the two. If you can have Cinematography. Ladies and gentlemen, next please welcome Rajkumar on the red carpet. It's a beauty to see. Film is about Sophia में थमता Matang the Sophia election be we have Sophia on the red carpet right now. Ladies and gentlemen, right after Sophia, we will have a veteran actor, Denny Lickmabum on the red carpet. Please welcome Denny Lickmabum. There you go, ladies and gentlemen. Election directly red carpet. Sanction directly versus Denny Lickmabum. Quite a Denny Lickmabum. Making a very renowned actor, brother. Welcome. Matang election direction. Election 40 Manipur film asi kiba tamangle red carpet election directly. yes Matanga production manager and controller Barun Laishram. Please welcome production manager and the controller Barun Laishram on the red carpet right now. Please welcome. Please welcome. Masida Gwyn season the drone get to social Ningthouja red carpet was election directly, ladies and gentlemen. Soma Soma they are no answer question. Ladies and gentlemen, I was in the Tanzanian, but I don't know the main Tabi MSFDS, the Jose Machazari, but the Gumba pictures get humble production and the young film production gate Kudu, Loukrakpam Ningol. We already have many of the actors walking down the red carpet. We had Ningthouja, we have Denny Lickmabum, we have Manisha, we have Jelish. Jadi chẳng là gì? Cái nào không được. Please welcome probably the production team of the movie Ningol, Loukrakpam Ningol the production team. Red carpet I was using my going to make tapa phangje ki baduni. Ningol over 1.1 million viewers.
wari tana ki wari adu presentation ni Loukrakpam Ningol Hariba film asibu direct bana Thoibam film asida Soma Laishram Ningthouja Kishan Chingangbam. We also have Devita Kinbam, Denny Likmabam. We also have Cordially Sam, Barun Laishram, and the Gisumbatak we have Sophia Ketrimil. Palin, cinematography. Palin. Matangda cinematography da Palin Linksin Birina Nabai request Taujage. Cinematography gi Palin Ningthouja. Red carpet da Linksin Birina Naba request Taujari Palin Ningthouja. Cinematography of the movie Loukrakpam Ningol. Hey. Next, CARB. Tadi ni cakap Please welcome to all the gentlemen we have Kishan one of the actors of the movie. Okay, aku dah antong ini antong besar ni. Aku bangga pula. Ado sigi choreograph se tadi untuk. Yes. Ado ki experience me amda have tang bilang. Okay, experience se aku ini 3 days di pai, saya nampak se. Aduga kita marak kita Soibam makolam bayau pergi aitare. 4 days mai canggih. Ada mari subanu mitse loy namak artist man schedule mas kau ini tight kita oina pergi aitare. Sana raga Thoubal numin am yau ke. Adu ma yang nungai nanti loy sanggih but numin mari ni main nam ke betul. Adu kerja wage. Ado nga sai far so di ngo bro kamay daw. Yeah, yung day is premier dag like. Ado mayam da haidi wazaman da ado mahay do screen da loy na magpangam gani hanan kan bro kali. Yes, I think ako ina siyamzagi ba matam di yam pazana pure heart and soul passionately yam pazana siyamzagi adobo audience will decide. So I think yes, ako di better result ni pamis. Okay. Yes, I yung bini. Yes. Okay, thank you. Yes. Ladies and gentlemen, please welcome. White pearl yan. Makeup, get over the bottom of the TV. Both girls hold the dashing head, very good looking. Black gown up. Asam ni sa loob yan. No, lagi siyang lalo loob. Ay, kaya pa ulag ko. Saan to? Tung day siya. Ming. Han ada chị cái mình nhà nó không? Ai mình Tôn Kunz. Ada chị sẽ makeup artist. Makeup artist. Ada chị nó họ đã kịp hard work to. Ada screen đó rồi nó mặc tài nó khăn ra cái máy đâu vậy? Ada máy nó khăn lấy ta cái ra hay là dia do đúng nhau à? Cái nó là số. Ada betul có cinema cái sigi. Đúng mai gì làm xe đúng artist so đúng arriba ta oi baka anobu sa re mix up le ta re je Soma Kishan Silheiba je Devita lo na ngai đúng sana corporation ta ga đúng phasa tan ra ga đúng ki okay je gi so ya na chau ba tang ne tham gia cái film sigi ka ano je premier show se film yang winner se myam yang winner thank you We're going to proceed
inside the hall for the premiere show. We will have an official function for about 20 minutes. Atau ahan boy dora atau film dasu. Ay Barun nati. Production manager kan. Production case Okay, ya ya kayak guide. Datas mani sigi film sida financial end. Kaya lebih mana do sigi film sigi experience memang dah dang kambiram. Se film se ye koi goi na ka picture goi na ham bane. Plus experience ham lai ai tare. Jik Manipur gi sanari ba koi gi shooting do wasi debo. Ai koi di first time ni do koi di hai di sin ham ba production jo ai bane na ko. Kadang di koi di sa da kok ngau ba hai di hari ko. Mayam ji gi ya na ba manage to no hona ba da. Yam na koi da awa ba mo ai tare. Do by the way jik film se aham baso ut kre adu hojik to re adu shona chanbi duna mai pak na to bungam base sig na maktai ado audiencing first so ge audiencing sin jab ganda mayam na so loya nungai an thambira me premier show samuk mayam pun yeng minar se thank you khaga thank you mayam pun camera ding Devita biết đâu không Dakisan na hojik se mayam na siya na primary ba actor makakne ado sigi film se dakisan na sari baro se kay role odo nga habda Loukrakpam Ningol da aina lukjaba ron se Silheiba gi mamana ba amagi character ne aina lukjaba se aduga je Devita ga su aina happy first so da nga sai gi bada gi matang sa kan thambirang ken what is loyally to the fact ane ado ten to pam Silheiba gi Silheiba gi machi de ne machi Devita je aina je Devita da mamana tinara masi attack to ado dakisan sigi film sigi experience hablang thambira mo to film sing da su rok yam yar re ado sigi di top pa lay Loukrakpam Ningol gi de tongan ba character mo oi ai hana gi to hana gi su tum oi jo ado Loukrakpam gi ju henna haidi character ma di phajana pb ado phajana ju yeng ado premier show se mam pun yeng yar se ado nungai gani ana kale first show gi audience so yam nungai ha thambira me ado dakisan pun yeng yar thank you Kishan mang rượu gì đó chưa bị để nơi nào mai gì lần bro mai lần bro cấp cái cuộc sống tốt Thank you.
Kusem mo itu lah, miso itu lah. Kumhei. Jauh dah bang masih. Live itu lah, edited version itu lah. Thado kan tu sih. Live ni pun tu juga. Kuat nama dia betul gitu. Wei, oke nunggu tu. Actor game tu macam. Sini actor gitu. Itu thado apa? Thado dream. Ada dia thado dream. Thado dream mana? Elang. Ada ni jangan tapi. Kadang musim le pasira. Ya. Dari segi film sudah dari sana saya sakit benar. Ada lyrics ini kenapa ibu boy tu no? Lyrics se aku kita confuse le kayak gini ada dip aku mana dip sinam mana music tahu reka. Aduga dalam no itu ni. Dalam dah ibu saya aman dan itu reka. Segi film film ayam ba ayah saya pas perani kita tahu bahawa dengan dalam ayam ba ire hendak kisah. Kau Thoiba kau tim jahit reka. Memang dah Henba lagi dah pun kiba aku ada mana dalam dah ikiba oi den. Ada dari sakit isai dok. Mati yang tang mangbiran bayar gak? Ya. Yang mana ini tu? Ayah nupa ki chorus ki part saya tu mai kan. Nungsi riba nang se aina
Taradara aigira nairi piro nungsibado oi jege aigi. Mayam side oya dar je concert ama sin mana ni mali sai je tar dum nei ning. Thank you. Oi dar je di premier show se puning minar se. Hi, ma'am yang nurse. Thank you kumai dot ko ni makai dagi. Thank you. Masagi ozan. Hello. Yeng ase ai si mangale ko ngakang le ai chang hoje ai chang age hogjal dais ke do toro ai chang age Dabarun se ma'am Dabarun mai le ai ngsi Dabarun ama na soira ka re ba ai sila ka ga ta ado hozik ai gi mang dale like ai gi nak dale se da Thoiba Soibam asigi Loukrakpam Ningol asigi director ado da Thoiba da hangningi se ai na makak haidi atopa wari mayam lay mayam na pa amadana ba si se choose taw da bida sige Loukrakpam Ningol gi wari paring se ina choose story se kari wakalay ba dagin ha ba taseng na sige wari se choose taw ba se aingonda ngasagi wari se Loukrakpam Ningol hai ba wari se ngasagi producer sing jena hai tare ne moi nengonda purpose taw birak pa ne aidi aigi mamang da puthokhiba film sing moina phajana yengbira matungda moina haiba wari se amtang akoi ju screen da taningi ana sama si film se amtang tause na moina engonda propose tor pai tare ne adu de ge na o yai ke sukai de na ha kan da mai na khut thajagiba project am khak ne hai tare aidi ahamada Loukrakpam haiba famsi ka da Thoiba kari memories leija adu mai kalan ba makak poe ba smaina actor sing choose to ba se si su yamna achouba ka haini mane Houdang amakak ni haina khalle do kamai choose to ki boy jon sigi exina Thoubal Silheiba saraga di man gani kaina ni Soma saraga di akoi gi kaino se film se hujiki ke yamna langtak na be ko film se to ba kan da tubo haiba Loukrakpam Ningol sida Thoubal gi character je almost sama da 90% de Silheiba je sane nei khanjei maramdi mana loriba character dagi haidi hek tok thorok pada mana hek torogadi pakkani ne habaje adagi babo ki audience ki haitare mi kuding mak loina khalam da badudi khangde to budu ataba mayam gi expectation da Silheiba soiden oi haningum gani habagi thajabadu engon da su leyeba aduna marmar kanda ina ma se sus to bune haitare adu Soma sina mu nupi sina yam inja tapsaba dugumba character makhak mana film sida puyeba ana character se som yenga kanda kitang mature oi ba chira kanda aina Soma je muksu sto bone ade masie sari ji mu sagi wari da ju dum Devita oina mayam sin sum khalle khangi ba pose aina mu screen mu utok bone adu mai tor kanda utok kanda magi haitare adu steida wari da phangi da ba tongan ba
khara dum ugani amram di wari da drama da ngasai gi family si da mama mapa gi character se amata yaudi du aina film si da di khara pusalli khara hapsalli film gi mahau oina ba haitare adumaina khara semtok ba khara aigi treatment da haitare ne director treatment da kitang semtok samjing dumaina khara tawe haitare aduga audience sing sida yamna yingning ba phawli si so koi maroina senior artist maroina da Denny aduga Devita si matang kuina koina isay ama ka inspector yuhan ba de am kana power kan kumgi ba se u kireba amu kumak ba sida mayam su hena yingning ba hena khorom gan hena khale do ma asungga upcoming lady sigi matungda sargi madam tirushi lagani adugi matungda mami gi lairembi almost lore season 3 thadok da bada ngaire aduga nungsibai ne nungsiman bai season 4 lani adui matungda film lady hai tare ai se gira na mission se mayamna hekta ba khatang da dum mayamna pamna ba series tong ta ne hena khalle hoi wari oina aduga acting haidi act tawdoriba artist sing choose tawba yam hai aduna khangde da thoi ba jam choose tawba jam hai yam sama khatto hoi mayamna sum ai ga ai bokjar ko da mayamna sum penbi ba da pambi ba gi ne na mai thamjage ado idea adugi matik mayamna ai bu nungsibi ba degi akoina toktorok pada penbi ba gi mayamna sigi keno je phibam je haidi phambak si da hai tare ne ko chilli yeng ba lak pa do da ba motong tarak ko su hena Manipur cinema gi hai tare khotna ba tawbira u haina ko mai do ngi mai kare thang thank you thagat chari tak jarke adum manung da chango adum chong mangi kana manung ni function ro don't do it. Guest of honor da apartment ni
ningsingje Muktanga hanna ngasige sigumlaba film release ki thamjari baching lemlaba thoramasida chief guest ki phampam lang the election biriba senior journalist and vice president of all Manipur working journalist union amsu Sonia Soren Sangbam Mamadi anisubada Chetan Laishram superintending engineer mine irrigation department kai kumnazari basingda taramna okchabu ina koina lengyan pm adi bukin chingba khusin nabar ki matungda mang de koina thamjariba bugi damak ka pictures ki mihud chitaranjan ningthau khongjambu kauksinjari ahan bamakta da CARB pictures na puthokchaba ahan ba film Loukrakpam Ningol asida dignitaries oina chief guest president amadi guest of honor Singh haijaru matamda harau harau yabirapi damakta ahan makta da thagat pa phongtukchari mathangda film asida achaw magi damak film asigi director Thoiba Soibam bu wapam khradang thambiran na bai no lukchari Tagachari ngasigi function asigi mayay tangbol the lengsin biriba mingoy na hangacharabada chief guest ki pampam lang the lengsin biriba Rajkumar Rameshwar Singh managing director RK Fortune Developers Pvt Limited president ki pampam lang the lengsin biriba Laimayum Surjakanta Sharma former chairman film forum Manipur amadi guest of honor ki pampam lang the lengsin biriba Nungshi Takhellambam former Upadhyaksha Thoubal Sonia Soren Sangbam senior journalist and vice president all Manipur working journalist union Chetan Laishram superintending engineer minor irrigation department kuding makpu ahan bamaktada taram na okchari amadi ngasigi Loukrakpam Ningol hairiba film asibu yengbigani haiduna lengbiragliba Mang the lengsin biriba kwai kibik amadi film asigi cast crew mingoina mamtang panjadragasu ahan bamaktada taram namadi kai kumna bocheri tasengna film asigi matangda samlappa haijabatare amayam da wafam kara yamna sang dabida atenba matamda wafam kara thamjage film se CARB pictures production na ahan boina puthokpa aduga young film production na presence tawduna miyamda khushina jagadaba adugumlaba film amakhakni Loukrakpam Ningol hairiba film asi miyamda visualize tawba matamda production gi site gi automatic awaba aduga film ngasi fawbada namakpa film singi marakta khwaidagi matam sangna namgiba aigi oina khwaidagi matam sangi haina thamjage hairiba film asi adugi matik matam sangna nammakan ngasidi miyamda hairiba Loukrakpam Ningol asi miyamda khushina jabani haijabatare adubu Loukrakpam Ningol hairiba film asi miyamna audio series ta YouTube ki khuthangda Bruce Entertainment hairiba channel asida miyamda audio drama oina miyamda tahangraba million crores hena miyamna tagiba dugumlaba wari amakhakni Loukrakpam Ningol se hairiba wari se visualize to matamda character khanbagi matangda dugi matik akhoida isada haidi character se kanana saraga pakadagi haibadi miyamna tagriba phangriba mahawdo hayeng film da thola kandana masi wat kadoribra phangbanga moidoribra haibagi singnaba adugumba nungnangba haitare isada leijagi adubu ngasidi film asi mai pakle haina thamjage maramdi ngasi film asi namaka ngasi premiere show ngasi miyamda khushina jagadore taseng badi film asi audio series oina
ताग्रगसु मई बुदी ममग्रे दुबो लाक्पिरिबो ऑडियंस सिंगना वाफम फिल्म सिदा हेंग थोरकांदा ओइरकद्रा लाइबक थीगिगद्रा फिल्म असि मियामना पामरोइद्रा फंगरोइद्रा हाइबगी महाव मांगद्रा हाइबगी सिंगनबदुगा लोइना नंगसिदी तसेंगना मियामना थाबलै कनानो थाबलै सि कनाना सारगा पकदोरिबनो वारीगी थाबलै दु ओइदोरिब्रा अबेना कनाना सागदोरी पाइकोंबगी कैरेक्टर सिना कनानो तोंगान तोंगान बा महाव सिंगसे पीनबो होनबदा दुगी मतिक यामना वाना होनजगे दुबो ngasi mangdasu lengsin bire aigi yamba Silheiba yambaga aiga project pudi hojik pudi mayam ama tauminari line da mayam ama legre film mari manga legre dubu ahan ba oina aina ngasai jagi bu film se number matam da dugi matik yam sangna sangre sigi matung da number film hojik film ani loisalla bane dubu ngasi uli se adu film se yam sangre yam sangre su ngasi di mai pak pa film ama ओइगद्रा अदु मियाम द उथो कांदा फंगदुरिबा महाउ दु यंगमिनगदो खतंगाइरे हाइजबा तारे लाक्पिरिबा हाइरिबा लौक्राकपम निंगोल सिबु यंग अखोई यूट्यूब की खुथांग द ताबिग्रबा सिल नाउसिंगना होरेन फिल्म असि यंगागा सुंसोय सोइदनमकी ब्रूस एंटरटेनमेंट चैनल द ओइगरे एनी सोशल मीडिया की यंग फिल्म प्रोडक्शन की ओइगरा कमेंट्सिंग थंबिरो फिल्म असि कमदौबगे फिल्म यामना पामगिबा महाउ दु फंगिब्रा फंगदबरा हाइबना सिंगबसिंग अदु मियामना फीडबैक थंबिरो हाइबो वफम से थमजरगा लाक्पिरिबा खुदिमकपु इकाई खुमनबो उचबा लोइनना मफा मतंग सिदा टेंशन जगे थैंक यू नुंगाइबा फोंदोकचेरी फिल्म सिगी डायरेक्टर थोइबा सोइबमना फिल्म सिगी मतंगदा थेंगनकिबदुगुंबा वा नुंगाइ गी ओइबा नुंगी ओइ वारोल खरे थंबिरमगी दमुता मुकन्ना थागचो फोंदोकचेरी हजि मथंग तारकपदा फंबाक तक लेंसिन बिरि बिकाई कुमनजरी बसिंगना अहान बकाउट प्रोडक्शन गी अदुगा यंग फिल्म प्रोडक्शन खुदोल तमजबा लौक्राकपम निंगोल मणिपुरी फीचर फिल्म असि रिलीज तविनना नबा हाइदना इ नोलुक चगे दुना कोइगे का पिक्चर्स की जनसिंगना हाइरिबा फिल्म असि पुथोपिकलगा कोइगी ताइसिलेंशन बिरि बिकाई कुमनजरी बसिंगदा सिनबिनना नबा हाइदना नोलुक चेरी. Ladies and gentlemen, we will now have the official release of the Manipuri feature film Loukrakpam Ningol by the dignitaries on the dais. CARB picture Henba film Loukrakpam Ningol asi mayamda kusinazare नुंगाइबा फोंदोकचेरी थागचेरी काई कुमनजरी बसिंगना का पिक्चर्स के अहान प्रोडक्शन अमरी यंग फिल्म प्रोडक्शन न खुदोल तमजबा लौक्राकपम निंगोल रिलीज तबिबगी नमक तमुखन तबिम खंगबु उचेरी मथंग तारकपदा फिल्म असि पुथोकनबो होतनबदा चेंज चोंगजखिबा थवाई हकचांग हापीखिबा कास्ट एंड क्रू सिंग अखोय से सकता कौखचरगा काई कुमनबु उचेबगी तंजा दु हुजिक लौमिनसी कोई मतम से कितंग तिंतखिबना मरम ओइरगा ए खत थुना पाथोकचरके दुगा
ꯀꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯂꯦꯡꯁꯤꯟꯕꯤꯕ ꯊꯣꯛꯂꯒꯗꯤ ꯈꯤꯇꯪ ꯈꯣꯡꯂꯩ ꯊꯨꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯁ꯭ꯇꯦꯖꯇ ꯂꯦꯡꯈꯠꯄꯤꯔꯛꯅꯅꯕ ꯑꯩ ꯅꯣꯛꯆꯔꯤ. Ladies and gentlemen, first ꯑꯍꯥꯟꯕꯗ ꯑꯩ ꯀ꯭ꯔꯨꯗꯒꯤ ꯍꯧꯖꯔꯒ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ ꯇꯥ ꯃꯪꯂꯦꯝ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯁꯤꯡꯁꯤꯗꯩꯁꯤꯗ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ We already had Jane Lick. Lyricist Dalom Gurumayum, music the Deep Sinam, background score gidamak lamyan by MG. May I invite lamyan ba MG? Dalom Gurumayum, the lyricist. Music the Deep Sinam. Background score gidamak lamyan by MG. Adaga violin the Sandeep violin. Lengket pirik na ba muka na noluk siya makatarak pada film masigi makeup ki tawdang lobi kiba Ton Kunz. Lengket pirik na nabay noluk chari film masigi makeup ki tawdang yabi kiba Ton Kunz. Lamyan ba NG background score da madugi matong da lengket pirik li Ton Kunz makeup ki tawdang yabi kiba. Another makeup ki tawdang yabi kiba Samananda Sanchishi busu stage the links in birik na nabakaw kachagi Samananda Sam Chishi amadi Ton Kunz na film masigi makeup ki tawdang lobi ki costume da Arvind Tonjam costume da film masigi costume da Arvind Tonjam links in birik na nabwa nixing jari if he is available matang da cinematography da Palin Ningthouja Laibiragadi says selection birik na nanaba Kaukachari cinematography gi Palin Ningthouja film sigi editor Regan KH. May I request Regan KH aduga Henba Irom also for the editor. I hope that was Palin Ningthouja. We're still waiting for Regan, KH and Henba Irom, editors of the movie. Adugi matung the audiography da Romi Lamabam amadi Tommy. Romi Lamabam amadi Tommy. How's maki oina hairiba singa sima pamsna later hand lauzeraga makataba koi amu lautha jage thanks to the guest of honor Sonia Soreng Sangbam.
Makha taba koi ki cast and crew singda kai kumna binana bang asigi tharom sigi president on election biriba mengon hanga cherbada the Laimayum Surjakanta Sharma bu no lukchari. Ladies and gentlemen, may I request Henba Saikom actor to please come up on the stage for the felicitation. Henba Saikom. Henba Saikom ki matungda BK Maitei, also actor of the movie. BK Maitei, Lengsin Biraksi. BK Maitei ki matangda Rojit Thokchom. Rojit Thokchom, also actor of the movie Saktam Lang Kiba. Mamiroi Haijabatare actor ne. We have BK Maitei and Rojit Thokchom. Next, may I request Sophia Ketri Mayum. Saktam Lang Kibi, Sophia Ketri Mayum, Lengsin Birakani. Sophia Ketri Mayum ki matungda, may I request RK Mahesh, also one of the actors of the movie. There she goes, Sophia Ketri Mayum. Film is the Saktam Lang Kibi. Adugi matungda RK Mahesh. RK Mahesh ki matangda Kaushanjari Halakpa Maitei. Also yes, film is the Saktam Lang Kiba dugumba Mamiroi Halakpa Maitei. Lengsin Birakani. Halakpa Maitei ki matungda Kaushanjari Manisha Sagol Sem, actress, rather one of the actors of the movie. Film Masida Saktam Lang Kibi, Manisha Sagol Sem. Manisha Sagol Sem gi matungda Kaushanjari Pretty Nepram. We have Manisha Sagol Sem coming up. Manisha ki matungda Kaushanjari Pretty Nepram. Lengsin Birakani. Pretty ki mathangda Kaushanjari Priyo Gopal, obviously a veteran actor. We already had Manisha. We are welcoming Pretty Nepram. Adugi matungda veteran actor Priyo Gopal, Lengsin Birakli. She is Pretty Nepram. Pretty Nepram ki matungda kai kumna zariba saknairaba Mamiroi Priyo Gopal. Ladies and gentlemen, Priyo Gopal ki matungda another very veteran actress Lalitabi. Lebi bathok lagadi Lengsin Birakla na Kaushan jege Lalitabi. Adugi matungda we have Taingo Singjang Mai. Mapamasida Lebi bathok lagadi Lengsin Birakani. I can see Taingo standing up. Ladies and gentlemen, a big hands for Taingo Singjang Mai. Kai kumna zariba tharom sigi president bu thakachu phongduk cheraga makha tarakpa koi gi crew cast and crew da tharom sigi chief guest oina lengsin biriba mengona hanga charabada Rajkumar Rameshwar Singh bu no look cherry. Ladies and gentlemen, may I request Barun Laishram, actor of the movie, to please come up and receive the token of love from the CARB pictures. Barun Laishram ki mathangda Karjit Sagol Sem. Next in Viraksi, Karjit Sagol Sem.
we have Barun Laishram. Barun Laishram ki matungda Kaushanjari Karjit Sagol Sem. Karjit Sagol Sem gi matangda Kaukachari B ase Hairiba ngasigi film Loukrakpam Ningol ase film oina puthok chadringai da miyam da audio series oina lanthok chaba matamda achouba Thaudang yabi khibi monologist Penu B Yaikom will stay sakta lengsin birakna nandaba nolukcheri. I just want to remind you, ladies and gentlemen, audio series that koi lakh tara hena hai batare 1 million. To be precise, I think I say 1.1 million views like badugumba audio series atuda saktam lang kibi hai batare penumi ai kom ki tamak ho ba khuba matang miam da gai ni sake ataba kaya gi tamoi sumbangam khribi penumi ai kom monologist ta kai kum nazir chief guest na the women khang ucheba ki tanja du ne. Next, may I request Leo Yumnam, the choreographer of the movie, to please come up. Leo Yumnam na film asida choreographer oina Thaudang Yarkiba Dubu ngasige sungba release tawagi numit asida tawimal kambu uchebani madugi mathang dai koina film ase film oina tadringai da audio series miyam da yawhanbi kiba Bruce Entertainment gi mi hut lei ragadi stay sa talenkat birak nan ba kongshanjari Bruce Entertainment, I should pronounce that way, I think. Madugi matang da social Ningthouja nengkat birak li si Bruce Entertainment gi mi hut oi gani hanan logjage Bruce Entertainment ase YouTube channel ne hairiba Loukrakpam Ningol ase film oina puthok chadringai da audio series adubu miyam da yawhanbi kiba YouTube channel Bruce Entertainment adugi matungda lengsen birak libasi drone film asida season akiba drone gi Thaudang lobi kiba social Ningthouja social Ningthouja gi mathangda Kaushanjari film asida child artist oina saktam langkiba brother langkibi hiyai nganbi Ningthem. There she comes, ladies and gentlemen. Very cute. Hiyai nganbi Ningthem child artist oina film asida saru yari miyam na hoin singsoi soidana maki mahaki acting talent being taba pangbigani. Ladies and gentlemen, a thunderous round of applause for Hiyai Nganbi Ningthem. Hiyai Nganbi Ningthem ki mathangda another veteran actor Denny Bambu says sector Kaushanjari kai kum nazari ba thoromasigi chief case ki kuttagi ngasi release tawbagi tanja se logjaraga film asida saktam langkibi behind the screen da achoba thodang yakibi singbu kai kumnaba sida saru yabi da naba lekat birakli Denny Bambu. Ladies and gentlemen, Denny ki mathang da Kaushanjari another very renowned actress Devita Upadhyaksha. After Devita, may I now request, now here, sidagi dai kubak se kharage hena kanna kubinanaba nolukchage. Please welcome on the stage, ladies and gentlemen, the one and only Soma Laishram. Film asigi lead actress Soma Laishram. Beautiful as always. There she comes, gorgeous Soma Laishram ke tamuta hoba kubam tang tinbir ba khwai dara dagi nijage.
Ladies and gentlemen, Soma Laishram gi mathangda Kaushanjari film asigi lead actor Silheiba Ningthouja. Please welcome up Ahoba Kubak Lagta Leksin Birakani Silheiba Ningthouja, a heartthrob of millions of people, ladies and gentlemen, to be precise. There he comes, dashing as well. Silheiba Ningthouja, the lead actor of the film Loukrakpam Ningol. Silheiba Ningthouja gi mathangda lengkat pirakna nanba nolok chari Jelish Henba. Again, a very renowned actor who also played a major role in the movie. Jelish Henba kita mo to so ahoba kuba matang lechin birak kwai tara da kini zake. Jelish ki mathangda Kaushanjari Kishan Chingangbam, another very important character of the movie. Kisaktam langbi kiba Kishan Chingangbam lengkat pirakli ahoba kuba kalona na taram na upigani. There he goes, ladies and gentlemen. Kishan gi mathangda film asigi Maruiba Mr. Haizabatare, may I request the director of the movie Loukrakpam Ningol hit mathang angdagi mathang hit ama gi matungda ama pibangam libadugumba one and only Thoiba Soibam director kita mata ahoba kuba matang haukiba matam kharas deista Manipuri ki film da hit mathang pibangam libadugumba yamna promising over director haina koina lojege Thoiba Soibam kidamakto so ahoba kuba matang aroboy na miyam dage nizege. Thank you so much. Kai kum nazari ba chief guest pu amuka na taga chapong dokcheri. With that, we've come to the end of the felicitation of the cast and crew of the movie Ningol, Loukrakpam Ningol. Tarungi makha chatha jarakpoina phambak takta ngasigi guest of honor election BDB Sonia Soren Sangbam, senior journalist and vice president of all Manipur Working Journalists Union dagi wapam karadang thambira nana bahaidana noluk chari. Yang punamakpu koramjari. First CARB pictures na production Thoiba mari young film production na present Thoiba dugum lawa yamna mayamna khorang na ngaibiriba dugum film Loukrakpam Ningol gi ngasi release tawgi pangsal sida election biriba chigyeson election biriba koi mingona hangachera bada MS RK Fortune Developers Pvt ke managing director Rajkumar Rameshwar buchu aham tara ikai kuna bochari mathang da koi gi guest of honor when election biriba koi gi minor irrigation department gi superintendent engineer Barun Laishram buchu kai kuna bochari mathang da koi gi president when election biriba film forum Manipur gi former chairman Tamo Laimayum Surjakanta Sharma buchu ke mai kai dagi kai kuna bochari. Taseng na as a journalist akwai film se amna toina di yengjabagi matam phangjade adum ngasi akwai ki first CARB pictures na puthokchariba Loukrakpam Ningoli thoram masida ai bu saruk han bi basimagan asigi damak hana na thagachari nungai phongdokchari. Taseng na haibada akwai as a journalist amoina matam khudi makta kadaida thabak pangthoi pakthokte haiba aho arak se am yengan ba akhoi gi duty hoise
aduna Manipur film si tasengna haigadi hadak irangi matungdagi aduki matik khumang chokshana matang hai auditorium hall sida yamna leptana puthor pasima khoina dum uzai adumakpo laiba ma chokhatpada industry is the backbone of the country and state ne adu Manipur gi film policy se 2020 da akoi cha di policy same gre but implement tawdabagi kadai bu tawi tawdi haibadu dani aina yang kupna ngara hinga adum parga leise mamang dasu mahurta su hari film sigi mahurta su ai yaujaki matam dasu adum hai wafam thamgrabane hari film policy simak khara adum khadi chana bayawi aduga hoji phawda yamna maru ai film industry leitabase simak yamna laibak thibane because hoji ke ina haijari bodo leba ma sakhopada industry se yamna maru aiba jaga amoi banina film gi industry se helikap matam na ngasi producers na wari ba artists na thengnari ba awa mayam hadi mangnom da akoi samna re ba koi film mayam puthoka anda only this auditorium khakta da akoi utpana tan atopa hall amada unana bagi khudongsa ba leitaba facility leitaba se akoi ngasi election bidi ba gi former chairman chori ba koi gi mari leina ba authority mayam sina ide taksin haninge na khalli matam amada khoina angang oi da koi gi pauna bazar khangde asai the whole mini friends mayam asai sida di koi kala bazar na yomaga sima ji yeng maga phangakte ba madugi tempo do madugi kano do mai vibe to mayam hanjalaninge maramna koi gi whole sing se phajana matik sabal le kanda hai ri ba koi gi mamanga gi film gi kano do oge yamna nungai ba matam gi film gi value important mayam do ai lehening na thajai lehening bagi apam do phongdok chari aduga taseng na haibada industry je leitragadi taseng na haibada adum samaina chatkani adi sida whole khar utpasinatana adum tamasu jakanda sigi matang dari kitang mari leina ba kogi samna haibada department sing da taksilaning seng na haibada aduga artist se koi Manipur di artist ki mogi magun yaujari se khujok khara khatane adana hariba artist sing sina akoi yamna discipline leiba haidi sigi art form se yamna manglom da pukhalna hona wada matam leiba khibikta akoi discipline leina do hona biu ai ge mung di ai samaksu theater artist ki mung dagi haujarak pani ai matam khuni makta artist sing bo thamoi dam nushina na konjarga leijai ada matam khuni makta akoi gi asoiba haidi sarkana karigum mamta miyang changaktre hairaga so egi nungshiriba artists sing filmmakers producers sing the crew members mayam sina mogi ai bakharadang oi so hona jarakanda ngasi film si manglom da even international malem ge thakta ga pukhatchabang amose ai di aduki matik akoi Manipugi na matang yam chakha chaningai ni adu maram ningan na balaitana artists sing filmmakers mayam punamagna matam leibak khibekta malem ge fidada mari akoi ge film gi malem ge fidada kanana bo hona wada matam punamakta punamagna sajok pinamasi haidabag loina yathang kai jai target pongtok cheri pangtok cheri ba Loukrakpam Ningol release to bagi thorom ga mari leina linksin biriba guest of honor Sonia Soren Sangbam senior journalist and vice president Vamjuna thorom siga mari leina wapam khara tentakna thambiram ba muka hanna target pongtok cheri ani sub guest of honor mingon hanga cherabda Chetan Laishram superintending engineer mine irrigation department na takpirapagi matungina mahak ki oiba wafam di thoidona thamjaroge mayamna su sima yengbagi tamuta ngai banina tawudabu film asi puthok piriba kogi miyoi singda haiba tare thaudang lawirba singda mahaki maikei dige angamba sengi tengbang khatang tawjiram ge haina takpirapagi matungina I film asigi representative amatang se sa lengkhat pirakna na bai no lukchare masiki damakta CARB pictures ki maikei degi kai kumna jariba Chetan Laishram bu ngam khai leitana thakachab phongdok chari makha tarakpada ikoi leksin biriba ngasigi chief case ki warol thambidringai da thorom siga mari leina koina haizeru bada harao partner oi jege haina lengbirakpa media partner singda achamba kudul port bu ke le ang leichel le kudul tamzaraga ai chief case ta ma ki warol thambina na ba no lukchage
Anna Linkson Birexi kumai.com gi mihut laibiragadi stage sector linkat piraklaga sinja langzri basingi maikidagi acham kodol poram khusin nazaraga adom gi tobi mang khangbu uchaba sida saru yabina nanaba ningsing jage kumai.com ladies and gentlemen adugi kai kumnazari ba chief guest nasu hairiba media partners sing stage da kodol porasi khusin nabina nanaba haidana no lukchari kumai.com gi mathang da tanha gi mihut laibiragadi stage sector linkat piraklaga kai kumnazari ngasi gi chief guest ki khutagi koina khusin nazariba Lerang nacho masibu, lerang leichel sibu, lobi nana na bahayana no lukshari tantha gi mathangda miso TV gi mihut laibiragadi lekat pirak nana na ba no lukshari tantha lakpa udehana lojara ko miso TV gi mihut lekat pirakli Mathangda kwa kaitel 360 degree kimi hot laibiragadi lengsen birakna na ba nolukchari kwa kaitel 360 ki mathangda art film Manipur ki page ki mihut laibiragadi lengsen birakna na ba nolukchari art film Manipur Maraktatna Gari number MN06LX7873 Gari silambi thachanduna thammena takpire angang machu ne gari dudi karino ujahudre MN06LX7873 lautopina nanwamtang niksing jage art film Manipur gi mihut laktre haina laujaraga chief guest pu thagachari aduga chief guest ki warul thambirana naba wakata no lukchari CARB picture gi Henba film young film production na present obiriba film sigi maming Loukrakpam Ningol haiba film sigi premiere show ga mailena pangthungliba function sigi president gi phamam langda lengsin biriba thoido hendongni kai kumnazariba Shri Laimayum Surjakanta Sharma, former chairman, Film Forum Manipur, Hanur Magda in the Pagalin Kaikum Cheri. Lena Ngasigi, Thormasigi, Gas of Honor gi Pamam Langda, Langshin Biri B. Miss Sonia Swarin Sangbam, senior journalist and the Vice President of the All Manipur Working Journalists Union Bu, su ang pagluin ay kay kum na baucheri, luna na, gaso wanagi from lang daling sinbiriba, Sri Chetan Laishram, Superintending Engineer, Minor Irrigation Department, busu ang pagluin ay kay kum na baucheri. Luna na nga sige. Premier show sibu yaubi belak piriba film sigi su yanglin sharu biriba director actor actress and loina film sida soga biriba khwai khibik pungno pusuena nu pagaloina kai khumna uchari loina film sibu yeng balak piriba function sibu yaubiriba alaman marungapang ima ibin ichi ichen khwai khibik pumna mo pusuena nu pagaloina kai khumna uchari loina nang asigi premier show sibu coverage pibiriba
print masung electronic media gi sino punong pusen nung pagaloin na ikai kum na ba uchari Manipur da film to ba so ba challenging amani film production dagi horaga film sida saru yabiri ba singda achau ba chaitheng ma pi ba si Manipur da tattana thokliba issue sing asi na Manipur da tattana thokliba law and order gi problem masina achau ba chaitheng ma khak film gi society da film gi fraternity da not only film akoi gi performing arts pu tawjari ba community sida chauba sei theng pi masina tongang tongang ba khoina wari lek tar ba film toba lila toba singda irang sina baru gana mat film puthok pya da ba film ut pya da ba isai toba da ba sina sigumba art and culture da performing art da profession oina lejari ba sina ok singda chauba sei theng ama pi duna lagne masigi de makta am nungai jade adubu asiguba challenging marksida asiguba challenging marksida Manipur gi film mu mang da pu da ba yade Manipur gi film bu malem da sanction da ba yade haibagi aset pa wakhalon amaga producer kya thopi raktuna film kya pu thopang pa film yobi ri ba director kya na masagi kana ba khara tungoi naraga film puthok na bohna bada thawai haksang ngona direction pibi bega loina na film kaya ako yakai thingai maksida film puthok pi chang di adum hengalak tuna lakhe masi akhoi gi maitai akhoi gi community gi akhoi gi tongan ba challenging haitare se phanam kano tawsara sunga si Manipur si ay na kanbada film folongi khoi hana gi president yaubiri one of the Indian states sing da khwai gi film puthokpa ngamba state sing mung da Manipur su amani ay khamba around taruk taret position bu len ba yai yam puthoi film di bhajana dum puthoi irang maraksida khoi panam orga su adubu aina amu kitang remind to jining badi film gi sinok da akoina film gi masing di yamna putho padi ngamba kanda quality leiba film ti kaya yamna puthok pangamage haibasisu hangdaba yadaba wahang amani na ilojage akoina ngalingai matam dadi Manipur gi film sina malem gi phampakta achauba mafam kalle achauba award phange aru modern hojiki kanu sida di kitang khara makai handaba dongno ai sum feel tok jai ko Manipur film na malem gi phapak ta chauba mafam kan man early 1982 da matam madu da imagi ni them da Grand Prix Award India gi hanba film oiram gani na ai subject to correction Grand Prix Award phang buse almai tok dana Manipur film si 1982 digi hona chauba maleng gi phapak ta mafam ma kal laga yamna lak padumba Manipur film si mafam kal laga lak pa hai ta yam nunga so adu ngasi di quality si kitang samau anyhow tok dana kai no compromise to bagi film mama rom da lak pa si ju kitang film bu nungsi biri ba film bu da thawayang na khongda biri ba singna kitang koigi check and balance to wiba sumbra hai basi mai thamjage film mai basi not only entertain khakta tana is a part of the education amane film hai basi na akuida tongan ba para mayam tambiri bini very tongan ba spectacle cinema drama lela film asi samaj gi mingsiani hai that means afaba film na yamna kumna film da nei na banata kasu isam chamba len na mo ina aina himda film ma maduna
ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯔꯥ ꯈꯔ ꯇꯝꯕꯤꯕ ꯉꯝꯃꯗꯤ ꯁꯣꯁꯥꯏꯇꯤꯕꯨ ꯔꯤꯐꯣꯔꯝ ꯇꯧꯕꯗ ꯁꯣꯁꯥꯏꯇꯤꯕꯨ ꯑꯐꯕ ꯃꯥꯡꯗ ꯆꯪꯕ ꯉꯝꯅꯕ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃꯇꯁꯨ ꯂꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯇꯝꯕꯤꯕ ꯉꯝꯃꯒꯗꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯒꯨꯟ ꯋꯥꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗ ꯐꯤꯂꯝ itself is a part of the education ꯍꯥꯏꯖꯕꯗꯣ maybe in the cultural aspect heritage tradition daga akhoi society ki chana ko nonsat samaj da chaliba sida samaj da leiba asoiba soidaba mayam sida film ki director na film ki writer duna masi film oina puthokanda miyam da education ma piba ngamdana afaba manglom da inkhal liba naharon simbu akhoi society sibu manglom da puba ngamagadi afaba film ni habasi ai asepa thajabani aduna film tobiribasina khare hena phajaba afaba film tunggoibada puthok piratuna malayam gi phampakta tongan tongamba international award amasung national award kya phangba ngamba loina manipur film si manglomda sanction nana kan honamina si habasi ai film gi fraternity sing da film puthok piribasing dai appeal tawjage loina na hauji se festival lakpa hayeng Diwali leire hauji gasina Diwali ma hayeng na Diwali ma ngasina akoina kari mayangi Diwali hay tare ko hayna bada hayeng na maitei gi Diwali mathang na ningon chakoba film dagi kitang leitho kanda ai gi thamoi da phawba wafam khara ai ngasi miyam da kitang share tawjage masi advice sunachade aduga sunasum aigi thamoi da phawba khara ningsing jangba mayam da share tawbiba kitang khanaba yabra haibasi mayam yingminnasi haibagu tanaminasi haibagi wafam khara aigi thamoi da phawba festival da lakpasira kumaina lakpasida ai goina phawba feeling khara film gi ngasi gi premier show ji film gi line de kitang na thairaga ai na phawjaba thamoi the Pogs of Karatamzage, Masimiam da, Poktak Sunasade, Kashuna, Shiratok. Maitay, Quise, Bang da, Sanction Libra, Sanction Libra Habasin, Aquina PTV the labor community sing da. Why did you Kumai? Harau the Kumai of Haida, President of Maiti, a cuisine and Aquina Yaw the Kumai, can I the Lege Habasin? Hindu Maitegi, Christian gi, adigi Muslim gi, every series of the Kumai, series of the festivals, Akoina, Yaurgalayo. Akoina Yaw the Bakarma Kumai, Legeja, we have on them. Kumai Amaka and the Katarani, Karma Kumai, good. November 1, the Pangtuba, good pillar, good, have a Kumai, 100 Katarani, Sima Kadani Katarani, Maitei. Cookie glass man. Aquina talked about Aquina Hindu Razu, Aquina talked about Hindu Marakta, Bangolishina, Drugapuza, Marawashina, Moigi, Diwali, Adigi, Europe, the Kaida said, I can Europe, sorry, UP, the Kaida Saida, the Swali, Karana, Quenda, Dolsata, Obegate, Aquidi, Yoksangzu, Tony, Bishakarmasu, Tony, Adegi, Aquigi, Gunpati Puzazu, Tony. Adigi Kang Su Singni, Diwali Su Tony, Cherau Busu Tony, Ningun Sakubus Tony, Maiti, Quiki Lairobus Arauni, Aquina told the book Amata Lake. On Aqui Maiti, Quina Yog the Kumis Amata Lake, Azeriba. Masi quite the labor doesn't acquaint bang the sanction Bimuta, Quitung the Sum Haleva. Adu Amatanga Lucinja, but tension of the Hizage, Maiti, Quina Yog the Bokumi Amatangali. Aquina Yog the Kumai Amatangalay, Karamba Kumaino Haganda Muslims sing the Pangtopa Saghen Taze, Simatang the Primitive of them. Our Sahen Taze, but Saksa Tahem Dagadi, Yorum Kani have said Tamsaki. On a quick Kitang, Aquina Kumai the Kahano, Lupsin Baze, Masima Katang de Koi, Kitang Sek Tominaba, Sumbra and Asigi, Torum Sega, Luna Nina Kitang Shadow Zabani, Gapigani. And I can again. Russian Zarapada, Pilamsi Putopada
mayam challenging mayam level production sina achouba sengi akoi gi awaba mayong na badu aina su feel tawse adu ai sa mak su sen ju dum wajabne na yam chauna pangning bane dubu yam kai na chauna di pangmang ngamjadre madu gi damak to waru bigenu aina ngamjaba thamoi sengna ai akoi production sida khara do su mating pangjana ba ai lupa lising tara khaktang di pangjage ai bo phamje thamjaraga unumaktagi bidai logje thank you all Kai kumna jariba chief case ki mai kai dagi angamba sel ki tenbang tawbiram bagi damak ta thagachari loila loina mayam na waraba suwana haijaba tare thambam thopa wapam khara thambiram bagi damak ta maru oina mathak ta lengsin birba sing thagachaba phongduk sari ai khoisu khangjai sima yengba lakpane adubu tangai padaba sugumba asidadi thaugalon kitang utminna bana phabra haina khanjabagi damaktai no lukchage waru biroi phanamak cinema do yengning laga su thauram se loidragadi yada banina wara su wana kitang khangmina se thaugalon kitang utminna se haina no lukna haijaba tare request taujage mathang nadi karigumba film yengbininga gadi sugumba function yaudaba do ina yengbiba tare natragadi asigumba premiere show dadi tangai phadabani haibasim tangai thamjage thaugalon kitang utminna bana hena laibang macha tagadra haina aigi wakhandagi su phongdok chaningbani thagachari tharamasi loisalakpoina mayai tangbulda lengsin biriba ngasigi tharamsigi president mingoina hangacharabada Laimayum Surjakanta Sharma former chairman film forum Manipur dagi president gi warul thambina ba no lukchari Lengjan biri ba pumna makpo ama makto de kong non jari mayam na laundry da yam terjen jareke caps picture ama production oili ba young film na present over Loukrakpam Ningol film asigi ngasi formal function asigi dais the lengjan biri ba mingwena panjatra kasu respected chief guest amadi guest of honors ikai kumna buchari loina na mang the election biriba senior artist sing amasung aigi colleagues isal khudima practice punama aduga lawbida ba amasung lawbiba sing ikai kumna buchari haibi gere koi yo anchor na premiere show. What is the meaning of premiere show? Sumang da kumui to bonate se premiere sigi standard da koi tabak to gudu bani ngasi Loukrakpam Ningol meyam da Thoiba Soibam na direction to duna khudol to gudu film ase mai pak boy gani handaki tha se de angak pane Thoiba Soibam gi direction makhada October tha se de ngarang dan so ma mami lerembi na ma premiere to bre labak pai magi presentation yamna phajai miyamna yam pamba koi tan ba so amada huji 45-50,000 da manukti gi kapi ba adi di cinema hinge moi gi matau tamji khoi nauna tholakpa mi sing so producer gi laiba si director gi khutte le ba script to gi contents te le ba mina pamba so mangak te namaga di Manipur film ja ang mang da chelani handak sahi gi film ja duki matik yang bre sigi manung da lamjin chem dori ba film sidi film taruk phade ate di lai buk thiraga
turag lay durini lamjen da hujik mangjin thadan chen basingi manungda Thoiba Soibam sisu director amaneba magi damukta isora thongjari ngasigi miyam da khodol tongudriba Loukrakpam Ningol sisu mai pakpa Manipur gi miyam na pamba film oisu oigini oisu yanbiu harigai tension jarge. Thank you all. Thagacheri Pangtucheri Thoramsigi may tangle the president of election Biriba, Kaikunajari Laimayum Surjakanta Sharma na Miam gi apam bagi matung in the 10 takna is over time. While will sit Hamiram Bagi the Muta. I'm going to Takacha Pontukcheri at the Boo. Taurungi Chanabigi Wena Takat Warul Tambazi Engwanda Tobiro Haidana Sinja Langzeris Basina Tapira Pagi Matung in a Amat Tachita and Mayam, Takachabam Pontuk Chege. Ahan Bada, Dice election Bilibanga Sigi, Chief Guest Rajkumar Rameshwar Singh, Managing Director RK Fortune Developers Pvt Limited, Taromasita Saruya Bibagi the Mug Takacho Ponduk Cherry. Matanga, President ki from Land election Biriba, Hazikasu, President ki Wapam Tambiram Laimayum Surjakanta Sharma, former Chairman, Film Forum Manipur Busu, Taromasi Saruya Bibagi the Mug Takacho Ponduk Cherry. Matanga, guest of honor ki from Land election Biribi Sonia Soren Sangbam, senior journalist and vice president of all Manipur Working Journalists Union Amzubusu, Taromasita Saruya Bibagi the Mug Takacho Ponduk Cherry. Matanga, guest of honor, Chetan Laishram, Superintendent Engineer, Minor Irrigation Department, Busu Taromasita Saruya Bibagi the Mug Takacho Ponduk Cherry. Mang the Linkshin Biriba. Cast and crew ay maming si amam tang pato aga lairaga di yam sauna rin na samjan jarage punamaput thagachari cinema sibu thawai hapa lakpiriba khwai tara busu thagacho phongduk chari aduga maru aina event sibu cover tawirba media partner print amadi electronic media gi chinau busu thagacho phongduk charaga president ge ya ba lojaraga tharumasi matang aswaida tension jari. Thank you one and all.